Arambai News Guwahati da Maitelongi Pau tabiribasingbu ihan hanbumaktada chingangbam Sujiranina khurumjari hojing asigi samlapa mariba pausing lobirasi Handaki Assamgi Assembly Mikhalda Congress na soibadagi BJP na Dispurda panba ngamkhibani hairaduna Congress ki luchingbasingi mathaktasu ahakpa maral kaya Akhil Gogoina ngasi Delhi da sirakre Gaurav Gogoi amasung Pradut Borloina Congress amadi Raizor Dol Alliance toba pamkhide asumna party ani asina alliance toba thoklabade Ripun Borana CM oigane adubu Ripun Borana CM oiba Gaurav Gogoi amadi Pradut Borloina sukpam pamkhide hainasu Akhil Gogoina phongdorakhe Mamai thangda Congress na Raizor Dolbu inthorakhe Handakti Congress na Raizor Dolda thazaba manghanbagi tanja piroi karigumba lagliba bipolar sida Congress amadi Raizor Dol alliance tawrabadi alliance na seat ahumdi soidana phangani makha tarakhe Minister Piyush Hazarika ga Delhi gi Assam Bhavan da unakhibagi matangdasu palladuna MLA amana minister ga unabane constituency gi chakho thorangi matangda khanabani haina Akhil Gogoina phongdorakhe Adubu Gaurav Gogoina de Akhil Nangang basi tasanadana Raizor Dolga alliance toba pami AIUDF ka mari thadatnabagi matangda warep launanaba party da hairakli Nagalamarom da Bhupen Borana Baipol da Congress matomta chatningbagi ingit amasu sengna pirakli Adubu AIUDF ka alliance ki matangdasu ngasi madugi matangda warep logani hairi Thengna phangba paw amagi matungina Congress amadi AIUDF ki alliance thupchinkhre AIUDF ka alliance thadat pagi warep APCC na lawkibaga loidana warep asi ayaba pinanabagi damag AICC da tharagani su hairi BPF ki chief Hagrama Mohilari chongba yaba makhai chonglorba matung mamaidadi BJP tamuk onsilakre Himanta Biswa Sarma na CM ama oina thabak ningthina tawri assembly mikhalda thokhibadu thokre hojikti CM ga khusamnaduna Assam gi yaifanaba thabak tawba pami haina Borpeta da Paumisingda Hagrama Mohilari na phongdorakhi Ngasi CM Himanta Biswa Sarma na Chami Singi akhang ahe educationist amadi intellectual singa phaminakre Ningtamba phanglaba matung ahan boina Chami Singi thamogi warol tananabagi hakthengna makhoigi miyut singa phaminakibane Chami Singi Maikaidagi asumna makhoigi leita laira awat apa aningba apamba kaya hakthengna phongdokpaga loidana makhoigi awaba tabiribasi handaki CM Himanta Biswa Sarma gi khongjang asina ahan bani thagalakhi Party gi khenaba thamdana Chami Phurup ki akhang ahi pumbasu mifam asida tinki Mathaga Samdagi Makha Sam Yongna Ising Ichaugi Awaba Mayok Narakli Khungang Labukaya Ising na Thumjinkre Kaziranga National Park amasung Orang National Park animak Ising na Laksenkre Kaziranga National Park ki Chada Humbudra Ising Thumkhibadagi Sa Singi Lepham Lairaktre Awangbu Mafam Tamna Chenkhatnari Sa Kayasu Siduna Taukhalakpa Uba Fangli Assamgi Chief Minister na Sa Singi Khudong Thiba Thoktanaba Kaziranga Fauduna Cheliba National Highway number Chatret Katara Mangada Chatanaba Miamda Haizaki Mazuli Dadi CRPF ki camp Pauba Ising Thumkiduna Atopa Awang Mafamda Hongdok Patakre Assamda Hosik District Kunma Thoida Akiba Phangna Ising Ichau Thoktuna Miyoi Lak Ahumgalising Humpu Humdoi Henbana Ichaugi Awaba Mayok Nabatari Vaccine Kap Hogdaba Sing Thoidokna Mi Painingai Leitre Guwahati da Yum da Changduna Vaccine Kapa Hauragani Hairiba mobile COVID vaccination program asi kharani asigi manungda hauragani su hairi Ngasi Sava Shiksha Abhiyan gi office ta Education Minister Dr. Ranoj Pegu ga Mahiroi Lup Singa phaminakre Ebsu Asu Akrasu na chingba yauna Assam gi tongan ba phurup kanglup singi Mahiroi Lup kunthra mariga punna phaminaduna admission gi issue yauna tongan ba issue kaya gi matangda khanakhi Tongan ba hiram tarani pan kolaga wakar humpu yauba wakatchi ama lupsing asina pishinki Educational Institute singi admission fee lepnanabagi board ama semgani private school singna maning makha tauna admission fee loba yararoi hangadoriba oza lising kunmanga gi pham yamna thuna mensinba Seba amadi council gi mark pibagi method on thokpa education bu politics tagi lapna thamba provincialize tobagi akaknaba chanapathap ama semba manung hanjina leiba mafam singda school sing hangdokpa ayuk nungthil numidang shift khaidoktuna class hoba amadi award phanglaba oja singna chatuna school inspection tobuna chingba wafam kaya wakatchi asida pankhi tobagidi changsiliba khongjang asi haugalak patangairi
ꯂꯥꯟꯈꯠꯂꯛꯂꯤꯕ ꯋꯥꯀꯠꯁꯤꯡ ꯂꯩꯉꯥꯛꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯐꯝꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖ ꯍꯥꯡꯕꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯀꯣꯚꯤꯗꯀꯤ SOP ꯁꯦꯝꯂꯣꯏ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯤꯕ SOP ꯃꯇꯨꯡꯏꯟꯅ ꯆꯠꯀꯅꯤ ꯍꯥꯏꯅꯁꯨ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤ लीजेंडरी ओलंपियन मेजर ध्यानचंदबू इकाई खुमनरदुना नेशनल स्पोर्ट्स डे इंग 2023 JC इंटरनेशनल होटल सिलचर पांगथोखरे क्रीड़ा भारती कसारना सिनलांगदुना पांगथोखिबा हिरम थौरमसिदा लुबसिगी वाइस प्रेसिडेंट मेजर पोथारबा PH मनीधोन सिंहना प्रिसाइड तौखी अमसुंग दिलीप नंदी प्रेसिडेंट टाउन क्लब गोपाल रॉय प्रेसिडेंट कसार फेंसिंग एसोसिएशन पूर्णेंदु दास जनरल सेक्रेटरी असम स्टेट क्रीड़ा भारती अमसुंग रमनदीप कौर SP कसारना चिंबा सकनारबा मियोइसिंगसु थौरमसिदा सरुक याखी थौरमसिगी सरुगमोइना ताइकुंडो फेंसिंग योगा अमदी साइकिल न चिंबसु डेमोन्स्ट्रेशन तौखी लोइनना शॉर्ट स्पीच कंपटीशन दा स्कूल 35 दगी महिरोई कुन्ना सरुक याखी सेलिब्रेशन असिगी अखनब थौरम अमोइना इंग 1994 दा काठमांडू नेपाल दा पांगथोकिबा अहानबा साउथ एशियन गेम्स दा स्विमिंग दा सिल्वर मेडल फंगलकिबा कसार लखीपुरगी सुबेदार मेजर ऑनररी कैप्टन मुतुम दिनमणि सिंहबू इकाई खुमनबा उदखी वाइस प्रेसिडेंट मेजर पोथारबा PH मनीधोन सिंहना क्रीड़ा भारती की माइकईदगी हराव नुंगाइबा फोंदोकपगा लोइनना माकी एक्सपीरियंस अमसुंग एक्सपर्टाइज असि नारोल सिंहबू ट्रेन तौबदा सिनदुना लेबाग असिगी ओइना अतैसु मिंचत पुरकनबा हाइजखी सेक्रेटरी रंजन पालना वोट ऑफ थैंक्स पीदुना थौरमसी लोइसिनखी जिरीबाम डिस्ट्रिक्ट की मनुंग चन्ना प्रधान बाजार मखा बस्तीदा वेलकम टू बोरोबेक्रा सब डिवीजन हाइना थाबा साइन बोर्ड अमा युंखरे जिरीबामदगी खा माइकईदा चलीबा जिरीबाम तिपाइमुक रोड हाइना खंगनबा जिरी मयोलदगी चौराकना किलोमीटर 13 चटलगा लैबा लातिंखाल GP की मनुंग चन्ना प्रधान बाजार हारिबा मफम असिदा ngasi वेलकम टू बोरोबेक्रा सब डिवीजन बराक सर्कल जिरीबाम डिस्ट्रिक्ट मणिपुर हाइना थाबा साइन बोर्ड अमा अहोंग सांगबम सुरेंद्र कुमार सोशल वर्कर कम एडवोकेट ना युंखरे साइन बोर्ड युंबगी थौरमसिदा ऑल जिरीबाम हिंदू जागरण एसोसिएशन की प्रेसिडेंट प्रोमेतेस दासु सरुक याखी ए सुरेंद्र कुमार ना हाइखिबदा पब्लिक मियाम की इंटरेस्ट दा जिरीबाम दा गेट अनिखक वेलकम टू जिरीबाम डिस्ट्रिक्ट स्टर्न गेट अमसुंग वेलकम टू बोरोबेक्रा सब डिवीजन बराक सर्कल थाबियु हाइना PWD मिनिस्टर दा मेमोरेंडम पिशन की बलाइखरे जिरीबाम दा डिस्ट्रिक्ट एंड सेशन कोर्ट अमा अथुबदा हांगदोक पिनबा CMN बिरेंदसु माकना हाइजखी डिपार्टमेंट ऑफ एजुकेशन ना हंदक पांगथोखिबा ग्रेजुएट टीचर की रिटन टेस्ट एग्जाम दा जिरीबामदगी एप्लाई तौखिबा कैंडिडेट सिंगदा खुदोंग चाबा हेन पीबीयु हाइना ngasi जिरीबाम की चिंगदोंग लेकाई DC ऑफिस की ममांगदा ऑल जिरीबाम ग्रेजुएट टीचर appearing कैंडिडेट सिंगना थोरक्तुना सिटिन प्रोटेस्ट अमा अजाइना पानमेई को कन्वेनर न लुचिंगदुना पांगथोखरे मपानदगी लाकपा ओजासिंगदी था अनि अहुम लेरमलगा सब्स्टिट्यूट थनमलगा अदुमक चटखी मदुदा मांगजा होरिबासी जिरीबामगी मियाम अमसुंग महिरोइसिंगने मरमदुना लोकल दा खुदोंग चाबसी पीबीयु हाइना को कन्वेनर असिना फोंदोरखी इरमदम खोरजई अपुनबा लूप इखल मणिपुर हियांगलम वावगाई लिंखतखिबगी 13 सुबा मपोक नुमित थौरमगा लोइनना सकनारबा अइबा मोइरांगथेम इनाउगी लोन थोक्तबगी लोल हाइबा मणिपुरी अमदी बांग्ला अनिमक्ता इबा पुन्ना रेडियो लीला कुंतरुक यावबा लाइरिक अमा फोंखरे लांगमैदोंग द लैबा लांगमैदोंग ड्रामाटिक यूनियन की होल द पांगथोकिबा थौरमसिदा हियांगलम की MLA डॉक्टर युमनाम राधेश्याम चेयरमैन मनितको अमसुंग मनिट्रोना अथोइबा मिथुंग इखल की वाइस प्रेसिडेंट थौनाउजम ngobana थौरम मपु मणिपुरी लैंग्वेज एडवाइजरी बोर्ड साहित्य एकेडमी की कन्वेनर एन किरण मणिपुर यूनिवर्सिटी ऑफ कल्चर की असिस्टेंट प्रोफेसर डॉक्टर माखोनमनी मोंगसाबा अनिना अखनना लेंबिरकपसिंगोइना सरुक याखी ngasi phongkiba larig asigi matangda chak homei lecturer kakching higher secondary school na nainakhi aiba sina mamangda lila gi larig amadi sereng gi larig 16 su phongkhrabani कोविड पैंडेमिक नंबर मोइदुना इमुंग कयाना मचा सिंगी मही मसिंग तंबगी चंगदबा सेनफम पुथोकपगी अवाबा मायोकनरिबा सिदा मिटेंग थमलगा मार्टिन लूथर क्रिश्चियन यूनिवर्सिटी शिलोंगना लारिबा इमुंगी महिरोई चामदा फ्री अंडर ग्रेजुएट एजुकेशन पीरगनी लाउथोखरे
Hariba seat chamasi BBA, BCA, Environment and Traditional Ecosystems, Music, Food Science and Nutrition, amade Travel and Tourism Management ta free COVID scholarship asi pigani hairi. National Sports Day ga iroina Sikkim gi CM Prem Singh Tamang Golena Olympian Tarundip Rai bu ikai khumnaraduna Archery Academy ama linkhatlagani lauthokre. Tarundip Rai na sanabagi lamda tamliba khudol asina state asigi naharol singda inspiration pinanabagi damak academy asi linkhatkadoribani. Matam sangna ngainaraklabagi matung hayeng Tripura gi cabinet reshuffle tawragani. Hangduna leriba cabinet marigi manungda ahum mensilagani. Hauzik yamna kanna cabinet ki oina ming panariba si Mazilispur gi MLA Sushant Chaudhary, Surjamani Nagar gi MLA Ram Prasad Pal amadi Pabia Sera Kendra gi MLA Bhagavan Dasni. Tokyo Paralympics ta India gi oina nungaitaba pau amoina competition committee na loba disability qualification assessment ta ineligible oiba thengnabadagi Indian discus throw gi sanaroi Binod Kumar magna phangkiba bronze medal handokpada takre. Ngarang nomaizing numit Poland amasung Croatia gi opponent singi mathangda meter 18.8 ama hunduna third tabadagi bronze medal phangkibane. Nakalamromda India gi Jogesh Kathuniana discus throw da ngasi silver medal ama phangkre. Avani Lekharana Tokyo Paralympics asida India gi oina ahanba gold purakre. Nupi gi 10-meter rifle standing S1H1 event ta world record kamanana final da Avani na point chaniga nipumapan dasmik taruk phangki. Cheragasida Mahendra Group ki chairman Ananda Mahendra na ahanba customized special sport utility vehicle SUV suitor Avani Lekhrada khudol tamkre. India nani suba goal amasu phangkre. Sumit until na anoba world record kaloina na javelin throw da gold medal laukibani. Throw manga da ahumlag world record togduna meter humputaruk dasmik mapan manga humpunipan dasmik sino nipan amasung aroibadana meter humpunipan dasmik manga langki. Haryana lengak na gold medalist Sumitpu ikai khumnaraduna sale loina lupa crore taruk amasung lengaki thabak piragani hainaso lauthokre. Afghanistan dagi Indian Singh Puthorakpada sinakiba Indian Air Force ki transport aircraft sing masamasagi home base sing da halakre. Indian Air Force na C-17 Globe Masters amasung C-130 J Super Hercules aircraft sizinaduna Afghanistan da panduna leramba Indian Singh Puthoraki. Panbayai Taliban na Kabul loksin kraba matung yamna aruba phibam da evacuation gi operation asi changsilakibane. Aroiba ngasi tentakpa maroiba pau khara. Ngasi Janmashtami numitne lebak sinba thungna bhakta kayana mayumda amadi mandir singda chatuna Krishnabu thongni jaki. Yamna thunamak Noida dagi oil gi headquarter Guwahati da honglak haina Union State Petroleum Minister Rameswar Telina ngasi phongdokre. Income tax eki makhada tongan ba form singi e-filing gi matam August 13 dagi English ngani kunithoi gi August 13 fauba lengakna sangdokhankre. CM Captain Amrinder amasung Navjot Singh Sidhu animak Punjab CM gi mirepni Congress na haikre. Sports Minister Anurag Singh Thakur na Fit India mobile application launch tawkre. Kerala da COVID case khanghen hengalakpadagi ngasidagi hauna night curfew amuk thamkre. Amadi Indonesia gi Jakarta gi mafam kharada chahi amamuki matungda school sing amuk hangdok nakre. Ngasi garna di Arambai News Guwahati da Michelon gi pau sandok chaba matang solutions abagaloina na tabiri basingbo mukaso hanna kurumjari.